ꯑꯍꯥꯟꯕꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯒꯗꯕ ꯎꯅꯥꯎ ꯁꯣꯄꯨꯏ ꯔꯣꯡꯂꯦ ꯚꯥꯏꯁꯨꯑꯦꯜ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯒꯚꯔꯅꯔꯅ ꯐꯦꯖꯋꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯗꯣꯛꯈ꯭ꯔꯦ Chief Ministerna paikhatliba schemesing asi progressing review tawkhre Taranithoi suba Manipur Legislative Assembly ki winter session February ani da kaukhre Imphal Jiribam Rail Project na state ki lam hectare lising amaga chahum yankai sokhan kre makha tana lam hectare chatret yankai hena sokhan laba yai hari Kurumzari Mami TV Prime Time News Meeting Tabi Ribasingbu TONGBRAM OMITA na taramna okchari Pau Sandokna Pizari Pezwa District ki Manung Channa Laiba Parvung Ground da Ngasidagi Hauraga Numit Humni Chupna Chathagadawriba Unaw Shongpu Rong Leva Show Cultural Festival Manipur Governor La Ganeshan na Hodokre Nini Suba Numitana Mar Student Association ki President Rongthan Lian Khawbong na Hodokani Hamade Humni Chanba Numitana Mizoram Minister of State Independent Charge Sports and Youth Service INCT na Tourism Minister Robert Romawea na saruk yagani ngasi haudokiba cultural festival aduda function president Dr. L Fimate Federal District ki DC Howland Lian Lal SP Federal A Ghanashyam Parvung Village Authority Chairman Lanlat Thang Intimate Mar Inpui gi General Secretary Richard Latan Pui Amade Maram Region Manipur gi President Ilmanvel Wangpui na Athobo Mitunglen oina saruk yakhi Thoramaduga Mari Lainana Governor La Ganeshan na magazine ani shufongki Thoramaduga Mari Lainana Governor La Ganeshan na fongdokibada Ronglen Vashu Hariba Tribe Kanglu Kuntaruk asi chahi Chamri Romdagi Mizoram Assam Amade Manipura Tainari Barak Turen Amade Tuvai Turen Anigi Marakta Kundam Horakiba Mafamni Cultural Festival asina historic oiba maongda tongan ba mafam kayada khundaduna laikhraba machin manaw sing adu amuk hanna una handuna amat toibagi wakhalon stagatpani Federal District asi maru aina chingi manung hanjan ba mafam da laiba district ama oibana laingak na lambi thong school amadi hospital ningthina thamba mathau tai haiki Chief Minister Nongthoma Biren Singh, MA, OBC and Sadukas give Work Advisory Board meeting chair Tauduna, Development Project Shing Assess Taukre, Amade PM Vikas Scheme Presentation Singh Shu Yeng Sinkre. Ngasi Ayuk CM Secretariat of Cabinet Hall gi Chief Minister na chair Tauduna Funkiba meeting aduda, State Asida Paikhat Liba Welfare Scheme Singh, Minorities Singh, OBC amasung SC sing chawkhat naba hannaba hotnaba da piriba assistance assess tawkibaga loinana state asigi minority artisan communities amasung entrepreneurs sing da PM Vikas scheme sing ningthina implement tawnabagi matangda CM nangasi meeting aduda yawkiba mari lainaba officials sing da advice tawki Chief Minister na makha tana chair tawduna famkiba meeting adu amada maramdagi Parent Taba Lambi Asida Tabak Shuriba contractors singer Unaduna Atubu Matamda Lambi Sembagi Tabak Sing working season Manung Asida Loishinduna Manung Hanjuna Ladyba Cool Singer Lambi found another hotnessy Haina Makatana instruction Piki Hauzik Tongan Bus Central Funding Makada Paikat Liba Lambi Tong Semba Chingi District Sing the Infrastructural Development Hengatuna Amadi Welfare Scheme Sing Ningtina
District Administrators singna thawai hakchang yauna hotnaduna manung hanjinbak school singi praja singda thengnariba khudong chadaba kaya asi kokhansi haina ngasi meeting aduda yaukiba mari leinaba officials singda advice tawki. Ngasigi meeting aduda Veterinary, Animal Husbandry and Transport Minister Kasim Wasum, Outer Manipur Lok Sabha gi MP Lorho S Foza, MLA Mao Assembly Constituency Sri Losik Dikho amadi atai department ki makok tongba officials sing su saruk yakhi. Taranithoi suba Manipur Legislative Assembly ahumlak suba oina ningthamgi mifam mathang thagi February anidagi chathaba hauragani haina Raj Bhavan Imphal gi Governor La Ganeshan ngasi thokpa official notification amada hairi. Official notification asina High Constitution of India gi Article 174 gi matung inna Taranithoi suba Manipur Legislative Assembly gi ahumrak suba ningtham mifam asi mathang thagi February anidagi sagol sel numit asigi ayuk pung 12 taba matamda ningtham gi mifam asi chingmeirong da leiba Manipur Legislative Assembly Hall da haunaba khanghan khre official notification haina aduda palli. Manipur Conservation of Paddy and Wetland Act English Singani Taramari asi Nathai Higadra Haina Mi Paibaga Loinana Imphal to Jiribam Railway Project na Haukiba Hauzik Fawuda State ki Lam Hector listing Amaga Chahum Yankairom Hena Sokhan Kre Makhatanasu Lam Hector Chatret Yankai Hena Sokhan Laba Yai Masina Pikliba Iram Damsida Lau Singugi Potok Hanta Handuna Senmit Londa Chaitin Kaya Lakpa Yai Haina Thazanari. Imphal Zarivam Railway Project na Hauzik Khongjal Yangna Paikhaliba Asina Manipur State Asigi Ching Amasung Tamda Leriba Lam Hector Listing Ama Chahum Yankairom Hena Sokhan Kre Karigumba Project Asina More Fawa Paikhalabadi Lam Hector Chatrat Yankairom Amaga Project Asina Lausilaba Yai Haina Panari Mami TV na Fangba Report Amagi Matung Inna Mars Listingani Taratagi Central Gi Official Oina Northern Frontier Railway NFR na Paikhaliba Kilometer Samatara Dasnik Ani taruk mga sangba Imphal Zarivam Railway Project asina Forest Conservation Act 1980 ki Section 2 gi makada forest ki lam hector listing amasuk na mga dasmik sino mga laushinke Masida Zarivam Forest Division Ochatol, Western Forest Division Tamenglong amasung Northern Forest Division Kangpopi ki Reserve amasung Unreserved Forest ki lamna ayambani hari Hauzik Fawda Imphal Valley District ki oina apunba law uba yaba lam hector chahum yankairom hena Railway Project asina lawshinduna compensation sing piba lorba matung Broad Gauge Railway Track sing samba haukre makatana so amukasu lawshindada rimasina state asida chatnariba Manipur Conservation of Paddy and Wetland Act Lisangani Taramari asina thaiduna adumak Thanamgadra haibasi achobo wahang ama oiri hain akangai singna mon pinari Nauna fangba Mami TV gi pawgi likhun amada hariba project asigi progress report ki matung inna lupa crore listing tarani thoiga chani humpun mari changna paikhatliba project asigi manungda hauzik fawda lupa crore listing taraga shupna Marifu Mapan March English Singani Kun Fawda season nakre aduga Union Government ki budget ta lupa crore chanipan financial year English Singani Kun Mathoida Kaithakre. Project asigi component ki part ta apunwa tunnel nifu taret ki manungda tunnel nifu taruk ki mining tawwa loikre thong achawwa tara mathoigi manungda thong manga saba loishinkre thong macha Chamaga Kunipan gi manungda thong chamaga nipan saba loishinkre road over bridge ki manga gi manungda ani saba loishinkre road under bridge tarani thoi gi manungda ani saba loishinkre haina official report amada palli Official report asigi matung inna Imphal Zarivam New Railway Line Project asi yamna challenging oiba Central Government ki Himalayan Range ki chingchapta paikta project amani masida punna tunnel nifu taret amasung meter chama nifu matoi wangba thong yauna punna thong chama hongfa mga yawi project asi loishinaba hwanaba matamda state government na atuba matamda lam lausinba forest official sina forest clearance loba public utility oina leriba structure sing mafum hongdokpa authorities singdagi statutory clearance sing loba mafum adugi
ꯃꯐꯝꯒꯤ geographical ꯑꯃꯁꯨꯡ topographical conditions sing yengba maruaina project mafam adugi law and order na chingba conditions sing asina maram oiraga project asi complete taunaba honaba matamda awaba ama oiduna lakli haina official report aduda panli पुंसीसी लानफम अमनी मसिबु थेंगनरिबा नहासिंगना पुकनिंग वाखल सोंथबा तौदना थाजबा अमगा लोइनना लानथेंगनबा मथौ ताई हाइना हैरोक एसएगे एमएलए टीएच राधेश्यामना हाइख्रे अग्निपथ स्कीम की फिजिकल टेस्ट हौकिबा चही की नवंबर की अरोइबा चयोलदा पांगथोकी टेस्ट अदुदा माय पाकलबा सिंगबु जनवरी 13 तगी हौना रंगा पहाड़दा पांगथोकदौरिबा अइबा चांगेंगीदमक हैरोक एसएगे एमएलए चीफ मिनिस्टर की एडवाइजर सु ओइरिबा डॉक्टर थोकचुम राधेश्यामना हौनबी मतुंग इना ngasi hairok part 2 mayai laikai dagi lampak dagi lamthaki hairok esegi agniveer oiningba naha singbu thagatpa phongdok jari haiba wafam thamladuna mla na makha tana hai punsi haibase lanfamni mai pak panatraga mai thiba hotnabagi makha poli lanfam asida isa gi khwaidagi naknaba marupti aikhogi wakhal sini haiki life is a war लानफम मने पुंसी से अवाब याम थेंगनरकनी अन पुंसी गी लानफम द थेंगनबदा ख्वाइदि मरु ओइबा आइगी नगनबा मरुप सि कनान माइंड आइगी वाखल सिन ने खोइ वाल इसे पुंसी गी लानफम द लान सक्सेस ओइ गयदि नंगी ख्वाइदि नगनबा लान थेंगनबा नंगी अर्जुन गी दमत कृष्ण लेपकदो मी सि कनान होय कना अतोप कनान नते नंगी वाखल सिने नंगी माइंड सिने अदनो माइंड बु कंट्रोल तौरबा अदो इतारदि नंग अफाव मी म ओइरनी MLA na hai ngasi India ge oina yamna maru oiba numit amani ngasi gi numit asida malem pumbana kok nonduna ikai khumnaba utnariba Swami Vivekananda gi mapok numit ni India pumna makta ngasi jati gi naha singi numit National Youth Day haina paksana palan pangthoknari Amuko gi Publicity Secretary Laishram Krishna Chandra Khumanna thadorokpa cherol amana hai हौकिबा जनवरी 3 इंग्लिशिंग अने कुलहुमदोइदा मोइरांगी चेंगई लंपाक्ता पांगथोकपा मियाम चोन न तिनबा मीटिंग अमदा यूनियन होम मिनिस्टर अमित शाह न मणिपुर गा महाभारत का मरी लेना हंदुना फोंगदोकिबा वाफम अदु शोइख्रे हाइना मणिपुर गी मियाम दा सेंगदोफम थोई हाइरी चेरोलासिना हाइ लमदम असेगी मियामबु मसागी हौरफम खंगदबा माइट लिजन अमते हिस्ट्री लेजदबा फुरुप अमगुमना खंदुना मियामबु नुंगाई हनबा पंहाइदा हाइजिनबा यामना चुमदबा मसागी मथौ खंगदबगी मयेक लारबा खुदमनी होम मिनिस्टर ना हाइकिबदा वाफम अदु मणिपुर गी मियामना इरगा पीखिबा ओरमलबदी मियोय अदु मरैबाक अमदी मफुरुप योलगा चाबगे अचौबा मराल अमसु लैगनी चेरोलसिना मखा तारोदुना अखोइगी इरैपाक अमदी इफुरुप कंजनबा अचेतपा फिरेप लौबा मतम ओइरे अमुकोगी ओइनदी मणिपुर गी अपुनबा सक्तम द सिंगनरकपा मणिपुर गी पुवारी अमदी कल्चर दा येखाइ थिंगाइबा तौबा सिंगु मतम पुमना मक्ता थेंगनगनी हाइबसी अमुकोगी लेंगद्रबा फिरेपनी मदुदा करिगुम्बा मवोंग अमत्तदा कंप्रोमाइज तौबगी वाफम लैरोय अखोइना अखोइगी मितमांगदा अखोइगी पुवारीबु सेरानबा माइकैदा पुरकपदा येंगदुना लैरगदी अखोइसे हिंगने सीबा हाइबदु ओइगनी हाइबु वाफम थमली लांगोल हिल रेंज दा लैबा लांगथांग चिंग अमसोंग Ramgailong village Singi headmen singna High Court Scheduled Tribe and others traditional forest dwellers recognition of forest right act Englishingani Taruk recognized Tauhanbinaba Deputy Commissioner Chairperson District Level Committee Kangpokpi District the right of Mandamas direction PBU haina Tharakpa red petition sing High Court na merit laite haiduna ngarang dismiss taukre Langthangching village ki headman H Alang chahi humphumanga apokpa laikhidraba H Wongnau Shang Langthangching village Kangchup Galjang subdivision Kangpokpi district amasum Ramgailang village ki chairman Jangfau Dangmai chahi humphumanga apokpa laikhidraba Ganwangchung Dangmai Rangalang village Kangchup Galjang subdivision anina secretary tribal affairs Ministry of Tribal Affairs Chief Secretary, Additional Chief Secretary, Forests, Additional Chief Secretary, TAN Hills, Principal Chief Conservation of Forest Division, Forest Officer, Central Forest Division, Manipuri, Deshi Kangpokpi District, Sengi Mathakta Tribe, Amade, other traditional forest dwellers, recognition of forest
right act English ngani taruk ki makhada hariba khul sing ase recognize pibinaba DC kangpokpida writ mandamus direction tawbiu haina tongan da writ petitions sing tharakhibani hariba writ justice MB Murali Daran bench ta hearing chathaki writ petitions sing adugi matung inna Lanthangching amasung Ramgailong village sing ase C Falanga loinana registered tawi aduga February nipan English singani chamapan marfu nipan ge order amagi matung inna khul ani asi hills house takes sing C Falangi ming da thiki C Falangi scheduled track boundary manung das Lanthangching amasung Ramgailong Assistant Settlement Officer Forest ki objection case number 9 of 1990 matung inna 1992 da demarcation tauki matung tarakpada khul asigi village authorities singi election pangthoklaba matungda khul ani ase Kangchup Geljang subdivision Kangpokpi district Manipur gi makhada full fledged house tax paying village sing oina lakhibani High Court ki bench se the writ petition sing asigi argument chathaba matamda Leninism Advocate General gi submission the petitioners sing ase Langol Reserve Forest land ase primary residence sing nate makhoi sing asiga loinana atopa villages sing encroaches ngatani haina committee na khangbangam khre Hauzik leiriba Lamthangchung amasung Ramgailong ase Hana Lairamba village nate petitioners sing asina lam khopchin lamba matungda Langol Hill Range ase reserve forest land haina government na lauthokhiba matungda khundasin kibeni aduga Langol Hills Range ase Kangpokpi district ki map ta shukyaw yaude petitioners sing na mafam sing aduda lam khopchin lamba matungda government ki record sing manipulate tawduna hill house tax sing thikibani hauzik Ramgailong amasung Lanthangching atsina Forest Rights Committees same libase valid oibana te haiki tung the High Court ki bench sasina nakal anima ki submission amade records ta labor materials sing kup na yenglaba matungda petitioner anina tharakhiba writ petition sing merit litte haiduna dismiss tauki Scheduled Tribe Demand Committee Manipur na Yelhomi Singbu Scheduled Tribe list chalhanbiu haina changse lakpak khongjang asibu saugat leduna kholau kaya laudana khongchet amaga loinana singjamai ima kaithel da potfam fambi ima singna khongjang sangsin khre khongjang adu da singjamai ima kaithel gi president ningombam ivetombi na hai Aikoi Yelhomi asi ST list chalhanbiu loinana recommendation thabiu haina phongdoki mak na makha taraduna hai tungi mirol gi yaifana bagi damak Wahoba tare haiduna khongjang asi changsin bani loinana Yelhomi asi kannabagi damakta tawjariba sing ase lengak na karigumba tabi daba taragade akanba makhal makha kaya gi khongjang changsil lakani haina phongdoke akoi na ngasi tawjariba ase akoi maite ase Yelhomi ase ST lista palan piu aduga recommendation thabiyo haidana ima hion bi pura maksya hobale haidaka tungi isa singi Yaipana bagi damakta and oraba akoi na haudana akoi na abamba do program che tawjani masida akoi na hajariba tawjariba ase paliba sarkar asina su tabiu kari lege khana biu haidana su akoi hajari Superintendent of Police Kangpokpi Police Station ki meeting makhada Kangpokpi Police Station Sabarmena Police Station amasung Laimakong Police Station ki apun bakhutpu amana ngarang Laimakong da achat awok sing check tawbada ecovan amada tongduna lakpa miyoi ani dagi heroin powder kg mari rong fagat pangam kre hairi Police ki pawgi matung inna hariba command police team adu DSP GSPM Saimang Khongsaina lit tawbani aduga fagat lava heroin powder sing adu sapon kep chamagi manung da haptana purambani hairi police na drug ka kona na faraba miyoi sing adu di thangmingland kepseng chahi kuntra gani thoi apokpa satlun kepseng pangjang village cycle Kangpokpi district amasung ngamboi haukip chahi kuntra ga matoi apokpa jangwang haukip kaprang village Churachandpur district takini hairi makhoina tongan lakpa eco van adugi number TR01BDO
259 su pulisna fajankibaga loinana makhoi ani gi mathakta Saparmena Police Station ND and PS Act ki makhada FIR registered tawkre hari. Deputy Secretary Mahut Government of Manipur L. Gitchandra Singh ngarang Secretary State Election Commission Manipur thakiba official letter amagi matung inna urban local bodies kuntaret singgi election reschedule tawbani haikre. Official letter aduda January anida fangkiba state cabinet meeting na urban local bodies kuntaret ki general election sing March thagi ahanba week ta pangthok naba laukiba warep adu panladuna hariba urban local bodies kuntaret ki general election asi March thagi ahanba week ta matam lepinaba haiki hari. The All Manipur Road Transport Drivers and Motors Workers Union na State asigi miyam da January taramari da pangthokadoriba Drivers Day Inglisingani kulhumdoi asiga mari lainana kumai harau pangthok piganu haina appeal tauri. AMRTD MWU gi Secretary General Maimom Anilna Media Singa unabada numit asida music concert natraga festivities ki oiba harau kumhai amatta pangthok piganu aduga lamdam asigi drivers singna numit asida seize work tawbiyu haina appeal tawki. Mahakna hai Kuntra Marirak Suba Drivers Day asi Joint Coordinating Committee asina sinduna Interstate Bus Terminal Khuman Lampak Imphal Thangza numit ki ayuk pung tara pangthokpa hogani hairi. Mahakna hai January taramari asi chahi khudingi 1990 da Nagaland da transport truck driver amasung mahaki assistant khudlai paiba singna hat kibaga thodok adu ningsingba oina ngasi fawba drivers day haina pangthoktuna lakhibani hauzik fawda punna highway transporter chahumga kuntra mari rom tongan ba thodokta hat pikhi drivers singna ayuk numidang khaidana state asigi nongmagi changdraba yadraba plotlam sing mapalam dagi pusillaktuna praja singi seba leptana chathaduna lakli maramasina drivers singna miyamna nungsibiu respect tobiu haina mahakna makhatana fongdokhi. National Youth Day gamari lainana Unified Rural Development Organization Karen Bikokna College of Social Work Maitram Amasung Blood Bank and Transfusion Unit District Hospital Thawbalga Khudsam Naduna Nongmagi oiba blood donation camp ama awareness program ama ngasi Karen Bikok awang lekai da leiba Unified Rural Development Organization gi sanglen amada pangthokre. Ngasigi blood donation camp aduga mari lainana Unified Rural Development Organization Karen Bukok ki Secretary Ketrimium Prem Das na hai voluntary donation asi naharol singi wakhalda laihandaba yade voluntary donation asi yaudragadi aikhoigi punsi asi yamna khudong thiningai oiba mongda lakpa amade nupi oibi singi angang unaba matamda e watpagi problem mayam ama lakpa sing asi ki khitang oirabasu mateng oinaba haiduna pandam amada ngasigi camp asi pangthokpani haina mahakna makha takhi. Voluntary blood donation asi safalandaba yade voluntary blood donation yaudagadi akhoi punsi si yam kudong tiningai oiba mongda lakpa oi accident ki chang hengalakpa nupi angang unabu matamda e wat gi problem yam la leiba sida khitang orabasu akhoi gi organization amadi college ki student singna rijalaga sumba blood donation program asi sinjabani singmaba program asi na tungda hogol uliba narun singda community service national building da overall ma daita leiba tungi yumbi amam oiduna mai pakpa mating leiba biramdam ireipak manipur ama oilasi haibase ngasing yai parban bi sida paujalasi prajamyamda bijage ngasigi camp adu da Save a Life Give Blood haiba pandamda mari lainana pangthokpa awareness program adu da wangangloi kayana fongdokhibada hai e amana maram oiraga tholakpa yaba laina sing asi e pibagi kanaba singi matangda miyamda wakhal tahanki camp adu da nupa nupi punna miyoi kunna EP ki ngasi kunithoi suba karing ngai festival nungtek part 1 complex ta pangthokre hariba festival ase Karangwon Nungtek Youth Club amate Karangwon Nungtek Women Union ga khudsam naduna pangthokpani tharmadu da NP Singh Inspector 86 Battalion CRPF Chanmai Ramai Khulakpa Rangkhong Village
George Kamai Proprietor Devanshui Amade Function Chairman N.K. Lancha Amasung Secretary Karangam Variam Su Saruk Yaki Tharamadugi Saruk Ama Oina Maira Chukatpa Amade Cultural Program Su Utki Tharamada Saruk Yakiva NP Singh Inspector 86 Battalion CRPF na Maru Oina Naha Oribu Singbu Pukning Thogatuna Society Asida Afaba Tabak Dauduna Manglom the Changsin Nabasu Haiki Karing Ngai Festival Ase Festival of Living Haragasu Khangni Masi Chahi Kudingi January Tada Pangthokpani Inpui Naga Tribe ki Yamna Chauba Kumhaini Kumhai Ase Khunasibu Yeknabagi Makuttagi Kanhanaba Hotnabada Thawai Katkraba Makhoigi Layoi Kraba Mapa Mapu Ikai Khumnaba Utpagi Thoramne Maruina Inpui Naga Tribe ki Nat Amadi Culture Bu Kanbaga Loinana Ikai Khumnaba Utpa Kumhaini Loinana Anauba Chahina Lakpada Malemgi Katin Koya Sin Batungna Anauba Asaga Loinana Nunga Yaifaba Oirashinu Haukiba Fattaba Pumnuma Kautoklaga Afabata Oiminarasi Haiba Wakalonda Pangtokpani BJYM Nasindunanga se Swami Vivekananda gi Wat anniversary ke mari lainana kilometer manga sangba Young India Run gi lamsang lamjelama pangthokre Tharamadu da BJYM ki President Manohar Mayum Baris Sarmana Tulihal Airport Gate ta lamthaduna Nityaipat Chutekta Laiba BJP Manipur Pradesh ki office ta lamsang lamjel adugi panthongfam oiki lamsang lamjel aduda Lamjeloi Nupa Nupi Punna Chani Henbana Saruk Yabaga Loinana Tharamadu Pangthoki Lamsang Lamjel Aduda Arjit Yumna Maitaina Ahanba Mana Funky Konthozam Sumorjit na Ani Suba Mana Funky Manau Bi Singh Samomna Ahom Suba Mana Funky Nupi Lamjeloi Singh da Akhanaba Mana Piduna Ikai Khumnaki Khongangi Sanmilot Fagat Hanbada Cooperative Ki Thodang Role of Cooperative in Developing Rural Economy Haiba Pandamda Cooperative Ki Matangda Nongmagi Oiba Wakhal Taminabagi Camp Ama Ngasi Kakching Chungmang the Labor Representative of Lois Role Gi Auditorium da Pangthokre NCUI Cooperative Education Field Project Thaubalna Indiana Ning Tambagi Chahi Humputara Manga Suba Thoram Ajadi ka Amrit Mahotsav ki Thoram gi Saruk Ama Oina National Center for Cooperative Education New Delhi gi sponsored Makhada Pangthokiba Thoram Adada Mayang Lamam Rameshwar MLA Kakching Esina Athoiba Mitung Gina Potsangbam Chairman NCUI Project Coordinator Committee Manipur Governing Council Member National Cooperative Union of India New Delhi na Thoram Masigi Mapu K. Dilip Kumar District Cooperative Officer Kakching Amasung P. Ranjit President Manipur State Cooperative Bank Limited Anina Akhanaba Mitunglen Oiki Athoiba Mitung Oina Saruk Yakiba Mayang Lamam Rameshwar MLA Kakching Esina Athoiba Mitungi Warol Piraduna Hai Aikoigi Miyam gi Sanmidlon Fagat Handana Laibak Asigi Sanmidlon Fagat Hanba Ngamloi Aikoigi Miyam Sanmidlon Fagat Hange Hairabadi Aikoi Punna Punsinduna Amata Amana Amagi Mateng Pangminaba Mathau Tai Maramasina Lomi Singh Amatta Oina Punsinduna Cooperative Ki Movement Amas Tagatuna Cooperative Society na Chingba Linkatuna Lengak na Piriba Kanaba Singh Lauduna Aikoi Gi Sanmidlon Fagat Hannaba Hotna Si Haina Haiki Farmers Producer Company Amade Cooperative Society Ki Makhada Kakching Gi Lausi Amasung Mahadev Laukola Yelhau Nga Makhal Singh Mangsil Lakliba Asida Kalhaunaba Yauna Model Village Ki Oina Semgat Nabagi Tabaksu Haure Masina IIG Assembly Constituency Singi Miyamgi Senmidlon Fana Lairaga MLA Ama Oina Nungaiva Faugadori Banina Chaukot Thorangi Tabak Paikatpagi Matakta Lomi Sinmi Singi Senmidlon Hengat Hannaba Tabak Thoram Kaya Ama Paikatli Masida Lenga Ki Maikaidagi Pangba Yaba Matengsu Launa Bohotna Si Haina Fongdoki ꯈꯣꯡꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯣꯝꯗ ꯂꯦꯞꯄꯒꯗꯤ ꯃꯗꯨ ꯀꯣꯏꯉꯥꯎꯅꯕ ꯑꯃ ꯌꯥꯎꯕꯅꯤꯅ ꯃꯁꯤ ꯀꯣꯑꯣꯄꯔꯦꯇꯤꯚ ꯃꯨꯚꯃꯦꯟꯠꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤ ꯋꯥꯏꯔꯤꯗ ꯂꯧꯁꯤꯄꯥꯠꯇ ꯄꯔꯤ ꯀꯨꯟ ꯍꯥꯏꯔꯤꯁꯤ ꯑꯦꯀꯔ 50ꯒꯨꯝꯕꯒꯤ ꯆꯥꯡꯅꯤ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯗꯦꯕ ꯆꯤꯡꯒꯤ ꯃꯅꯥꯛꯁꯤꯗ ꯄꯔꯤ ꯀꯨꯟꯒꯨꯝꯕ ꯄꯔꯤ ꯃꯐꯝ ꯑꯅꯤꯁꯤ ꯁꯦꯝꯄꯜ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯅ ꯃꯣꯗꯦꯜ ꯚꯤꯂꯦꯖ ꯑꯣꯏꯅ ꯑꯩꯈꯣꯏꯅ Farmers Cooperative Society ki makhada adagi Farmers Producers Company ki makhada ko tawgani
IGAR South की मीटिंग मखादा खुगा बाटालियन असम राइफल्स सिंबा नेशनल इंटीग्रेशन टूर की सरुक अमा ओइना ngasi स्टेट असिगी चटखिबा सात्री तरा तरेट ना इंडिया के प्रेसिडेंट द्रौपदी मुर्मू ngasi ताले की राष्ट्रपति भवन द सन उनखरे हाइना IGAR South की चेरोल अमना हाइरी चेरोल असिना हाइ ngasi president का उनखिबा सात्री सिंगना मखोगी तोंगी मंगलान अमदी अपाम बसिंग president का शेयर तौदुना मखोगी पुंसी लंबीदा करम हाइना माई पाकदगी हाइबगी पाउताक सिंह प्रेसिडेंट तगी तावा फंकी नेशनल इंटीग्रेशन टूर असि सरुक यारिबी सात्री सिंहना प्रेसिडेंट ऑफ इंडिया के उन्नव फंगबा असि आहान बनी हाइरी तोंगदा सात्री सिंहना दिल्ली दा लैबा नेशनल रेल म्यूजियम दा चतुना इंडियन रेलवे करमना होरखिबगे हाइबदु रीलाइफ तौखी हौजिक चथरिबा जिरीबाम हायर सेकेंडरी स्कूल की सानाबुंगदा ऑल जिरीबाम स्पोर्ट्स एसोसिएशन AJSA ने सिनबा थोकचम राधामणि फर्स्ट डिवीजन फुटबॉल लीग टूर्नामेंट इंग्लिश सिंगनी कुनहुमदोगी ngasi सानाकिबा मैच दा PFC ना इचल क्लब फु पांजल निपान अनीदा माइथिबा पीखरे हायंगे मैच दा कागालोंग FC अमदे JYC अनीना सानागनी ngasi sanakib match da PFC na toss ngamduna side khallaga sanaba hauki first half mamangda PFC gi sanaroi khufol na mari shuba minute ta panjal ama Poland lal na tara humdoi suba amade kun nipan suba minute ta panjal ani chanki HL club ki sanaroi Nemia na kuntaret suba minute ta panjal ama chanduna half mamangda PFC na HL club pu panjal ahum amada mangjil thaki हाफ मतुंगदा PFC के सानरोय वांगचांग ना यांखै मापन सुब नुमित्ता मिनिट्ता पांजल अमा माइकेल ना हुम्फु मरी हुम्फु मंगा अमदे मरफु हुमदोय सुब मिनिट्ता पांजल अहुम चनकी अमदे नेल्सन ना मरफु माथोय सुब मिनिट्ता पांजल अमा अमुक चंदुना PFC के अपुनबा पांजल निपान चनबं गमखी अदुगा इचल क्लब की सानरोय नेम्या ना हुम्पुतरा तरेट सुब मिनिट्ता पांजल अमा चंदुना इचल क्लब की पांजल पुन्ना अनि चनबं गमखी टीम अनिमकना अपीबा मतमदा पांजल निपान अनि चनदुना PFC ना इचल क्लब पु माइथिबा पीखी ngasi मैच अदुदा KH नीलकमल सिंह अवाई अजीर हैदर अमदे लेंजामांग ना मथंग सिटना सेंटर रेफरी असिस्टेंट रेफरीज अमसुंग मरी सुब रेफरी ओइखी अरोइबदा मरु एबा पाव अमुहना नुमित हुमनी चथगदबा उनाव शोपुई रोंगले वाइशुअल कल्चरल फेस्टिवल गवर्नर ना फेडरल डिस्ट्रिक्ट हौदोखरे चीफ मिनिस्टर ना पाइखतली बस स्कीम सिंह असि प्रोग्रेस सिंह रिव्यू तौखरे तरानिथोय सुबह मणिपुर लेजिस्लेटिव असेंबली की विंटर सेशन फेब्रुआरी अनीदा कौखरे इम्फाल जिरीबाम रेल प्रोजेक्ट न स्टेट की लम हेक्टर लिसिंग अमगा चहुम यांखै सोखनख्रे मखा ताना लम हेक्टर चट्रेट यांखै हेना सोखन लब याय हारी मतंग असिदा ममी टीवी प्राइम टाइम न्यूज लोइसिनजबग लोइनना मीटिंग ताबिरिबसिंगबु तोंगब्रम ओमिताना अमुक हन्ना खुरुमसिरी